ꯅꯪꯒꯤ ꯂꯩꯀꯥꯏꯗꯨꯕꯨ ꯀꯔꯤ ꯍꯥꯏꯕ? ꯈꯨꯔꯥꯏ ꯅꯤꯡꯊꯧꯕꯨꯡ. ꯑꯗꯨꯕꯨ ꯀꯗꯥꯏꯗꯅꯣ? ꯈꯨꯔꯥꯏ ꯅꯤꯡꯊꯧꯕꯨꯡ ꯍꯥꯏꯁꯦ ꯀꯣꯝꯕꯤꯔꯩ ꯒꯥꯔꯗꯦꯟ ꯂꯩꯕ ꯑꯗ꯭ꯋꯥꯏꯗ. ꯃꯤ ꯌꯥꯝ ꯂꯥꯛꯆꯥꯅꯤꯡꯉꯣ. ꯅꯣꯏꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯆꯠꯊꯣꯔꯛꯎꯗꯅ. ꯀꯩ ꯂꯩꯀꯥꯏꯗꯩꯅꯦꯕ? ꯁꯖꯦꯁꯟꯗꯨ ꯈꯔ ꯄꯤꯔꯛꯎꯗꯅ ꯑꯩꯅ ꯁꯨꯝ ꯍꯥꯏ ꯂꯩ. ꯅꯪ ꯀꯅꯥꯅ ꯊꯤꯜꯂꯛꯀꯦ? ꯑꯩ ꯏꯊꯟꯗ ꯂꯥꯛꯑꯦ. ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯛꯁꯤꯔꯥ ꯑꯗꯨꯗꯤ? ꯐꯔꯦ ꯐꯔꯦ. ꯑꯗꯨꯗꯤ ꯅꯪ ꯑꯩꯅ ꯁꯣꯏꯗꯅ ꯖꯦꯅꯦꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ. ꯑꯦꯛꯖꯥꯝꯁꯨ ꯅꯛꯁꯤꯜꯂꯛꯂꯕꯅꯤꯅ ꯀꯣꯆꯤꯡꯁꯦ ꯀꯥꯏ ꯇꯧꯗꯣꯏꯅꯣ? ꯑꯗꯣ ꯑꯣꯖꯥ ꯁꯅꯥꯇꯣꯝꯕꯗ ꯑꯣꯏꯅ ꯇꯧꯔꯁꯤꯔꯥ? ꯃꯥꯗꯤ ꯇꯥꯛꯄꯁꯨ ꯌꯥꯝ ꯐꯕꯅꯦ. ꯂꯦꯝꯕꯤ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯀꯅꯥ ꯊꯦꯡꯅꯔꯛꯑꯒꯦ? ꯅꯪ ꯑꯗꯨꯝ ꯄꯥꯈꯠꯂꯤꯗꯨ ꯀꯩꯒꯤꯅꯣ? ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤ? ꯍꯥꯏꯌꯣꯕ ꯁꯦ, ꯍꯥꯏꯌꯣꯏꯕ ꯁꯦ. ꯍꯧꯖꯤꯛꯀꯤꯗꯣ ꯁꯤꯗ ꯅꯠꯇ꯭ꯔꯣ? ꯂꯦꯝꯕꯤ, ꯂꯦꯝꯕꯤ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯆꯠꯂꯁꯦ. ꯃꯥꯏꯁꯦ ꯑꯩꯈꯣꯏ ꯀꯤꯕꯩꯗ ꯑꯣꯏꯔ ꯃꯥꯜꯂꯦ. ꯑꯉꯛꯄ ꯃꯤꯁꯦ ꯂꯩꯖꯥꯠꯅꯤ. ꯅꯪ ꯑꯗꯨꯝ ꯄꯥꯈꯠꯂꯤꯗꯨ ꯀꯩꯒꯤꯅꯣ? ꯀꯩꯗꯧꯔꯒꯦ ꯅꯪ? ꯑꯁꯤ ꯀꯅꯥꯅꯣ? ꯁꯦ ꯂꯧꯁꯤꯜꯂꯣ. ꯑꯩꯅ ꯅꯉꯣꯟꯗ ꯌꯥꯝꯅ ꯆꯝꯅ ꯄꯤꯕꯅꯦ. ꯁꯦ ꯂꯧꯁꯤꯜꯂꯣ. ꯁꯦ ꯂꯧꯁꯤꯜꯂꯣ. ꯁꯦ ꯂꯧꯁꯤꯜꯂꯣ. ꯂꯦꯝꯕꯤ, ꯀꯩꯗꯧꯔꯒꯦ ꯅꯪ ꯉꯁꯤ ꯌꯥꯝ ꯊꯦꯡꯂꯛꯏꯅ? ꯑꯩ ꯉꯁꯤꯗꯤ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ. ꯑꯗꯨ ꯅꯪ ꯅꯍꯥꯟꯒꯤ ꯅꯤꯄꯥꯗꯨꯕꯨ ꯃꯁꯛ ꯈꯪꯕ꯭ꯔꯣ? ꯈꯪꯗꯦ. ꯑꯁꯤꯕꯨ ꯀꯥꯏꯗꯩꯅꯣ? ꯑꯩꯗꯤ ꯃꯥꯕꯨ ꯎꯕꯗ ꯀꯤꯕꯗ ꯂꯣꯏꯔꯦ. ꯇꯨ ꯑꯆꯥꯄꯣꯠ ꯃꯌꯥꯝꯁꯦ ꯃꯥꯅ ꯄꯤꯔꯝꯃꯤꯅꯦ. ꯃꯣꯏꯒꯤ ꯃꯔꯟꯕꯣ ꯑꯩꯈꯣꯏꯅ ꯆꯥꯗ꯭ꯔꯗꯤ ꯀꯩꯅꯣ? ꯁꯦ, ꯆꯥꯕꯨ ꯆꯥꯊꯣꯛꯁꯤꯅꯦ. ꯍꯥꯡꯗꯣꯛꯑꯁꯤ. ꯏꯃꯥ, ꯁꯤ ꯑꯣꯏꯅ ꯆꯥꯔꯁꯤ. ꯁꯦ ꯆꯥꯊꯣꯛꯑꯁꯤ. ꯁꯦ ꯆꯥꯊꯣꯛꯑꯁꯤ. ꯆꯥꯎꯑꯣ ꯅꯪꯁꯨ. ꯆꯥꯊꯣꯛꯑꯣ, ꯐ꯭ꯔꯤꯅꯤ. ꯁꯥꯔ, ꯅꯪ ꯉꯥꯏꯈꯣ. ꯇꯥꯃꯣ, ꯀꯔꯤ ꯍꯥꯏꯒꯦ? ꯅꯪ ꯅꯣꯏ ꯀ꯭ꯂꯥꯁꯀꯤ ꯂꯦꯝꯕꯤꯗꯣ ꯅꯣꯏ ꯇꯤꯟꯅꯕ ꯅꯠꯇ꯭ꯔꯣ? ꯇꯤꯟꯅꯩ. ꯅꯪ ꯃꯉꯣꯟꯗ ꯁꯤꯃꯇ ꯄꯤꯌꯨ. ꯃꯥꯅ ꯂꯧ ꯌꯥꯗ꯭ꯔꯁꯨꯅꯦ ꯅꯪꯅ ꯊꯦꯝꯃꯒ ꯄꯤꯔꯝꯃꯨꯀꯣ. ꯇꯥꯃꯣ, ꯐꯅꯤ ꯆꯠꯂꯒꯦ. ꯂꯦꯝꯕꯤꯗꯨꯕꯨ ꯀꯩꯗꯧꯔꯖꯥꯠꯅꯣ? ꯀꯣꯂꯦꯖꯀ ꯑꯝꯇ ꯈꯥꯔꯛꯈꯤꯗ꯭ꯔꯦ. ꯑꯩꯗꯤ ꯊꯥꯕꯨ ꯊꯥꯖꯗꯦꯗ ꯂꯥꯛꯇꯧꯕ. ꯅꯍꯥꯟꯒꯤ ꯅꯨꯄꯥꯗꯣ ꯎꯕꯗ ꯃꯁꯥꯗꯣ ꯂꯣꯏ ꯊꯛꯀꯠꯈ꯭ꯔꯕꯅꯤ. ꯑꯗꯨꯏ ꯅꯨꯄꯥꯗꯨꯕꯨ ꯀꯗꯥꯏꯗꯩꯅꯣ? ꯀꯩ ꯅꯨꯄꯥꯅꯣ? ꯃꯥ ꯎꯕꯗ ꯅꯨꯄꯤꯁꯤꯡꯁꯦ ꯀꯤ ꯆꯦꯟꯅꯔꯤ. ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ. ꯑꯗꯣ ꯂꯦꯝꯕꯤꯗꯣ ꯃꯁꯥ ꯉꯝꯗ꯭ꯔꯕ ꯀꯩꯅꯣ? ꯃꯌꯨꯝ ꯆꯠꯂ ꯍꯪꯉꯨꯁꯤꯔꯥ? ꯌꯥꯏꯌꯦ, ꯆꯠꯁꯤ ꯂꯥꯛꯑꯣ. ꯂꯥꯛꯑꯣ, ꯆꯠꯁꯤ ꯂꯥꯛꯑꯣ. ꯂꯦꯝꯕꯤ, ꯑꯩ ꯅꯪ ꯅꯅꯥꯛꯇ ꯂꯥꯛꯏꯅꯤ, ꯎꯅꯅꯤꯡꯗꯅ. ꯀꯩ ꯂꯩꯔꯒꯦ? ꯅꯪ ꯀꯣꯂꯦꯖ ꯂꯥꯛꯇ꯭ꯔꯗꯤ ꯀꯩꯗꯧꯔꯒꯦ? ꯅꯪꯅ ꯀꯣꯂꯦꯖ ꯂꯥꯛꯇꯕꯁꯦ ꯃꯤꯁꯤꯡꯁꯦ ꯌꯥꯝ ꯉꯥꯎꯅꯕ ꯌꯥꯎꯔꯦ. ꯅꯪꯕꯨ ꯑꯅꯥ ꯑꯌꯦꯛ ꯀꯩ ꯌꯥꯎꯕ꯭ꯔꯣ? ꯑꯩꯅ ꯂꯥꯛꯏꯁꯦ ꯃꯥꯒꯤ ꯄꯥꯎ ꯄꯨꯔꯛꯏꯅꯦ. ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ? ꯑꯩ ꯃꯗꯨ ꯉꯝꯂꯣꯏ. ꯇꯥꯇꯣꯝꯄꯣꯛꯁꯦ ꯂꯣꯏꯅꯔꯒꯗꯤ ꯌꯥꯝ ꯐꯕꯅꯤ, ꯏꯪꯅꯔꯒꯗꯤꯅꯦ ꯌꯥꯝ ꯁꯥꯊꯤꯕꯅꯤ. ꯃꯥꯗꯤ
ꯅꯪ ꯎꯕꯗ ꯉꯥꯎꯈ꯭ꯔꯦ ꯑꯩ ꯂꯥꯛꯏꯁꯦ ꯃꯥꯅ ꯆꯠꯂꯨ ꯍꯥꯏꯅ ꯊꯥꯔꯛꯏꯅꯦ ꯇꯥ ꯇꯣꯝꯄꯣꯛꯁꯦ ꯍꯦꯛ ꯎꯕꯗꯅ ꯌꯥꯝ ꯉꯥꯎꯁꯤꯟꯅꯕ ꯃꯥꯟꯕ ꯋꯥꯅꯤ ꯃꯕꯨꯛ ꯆꯦꯟꯗꯨꯅ ꯌꯥꯝ ꯐꯕꯅꯦ ꯂꯣꯏꯅꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯅꯪꯅꯦ ꯊꯦꯝꯃꯒ ꯁꯤꯖꯤꯟꯅꯧ ꯌꯥꯝ ꯐꯕꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯂꯦꯝꯕꯤ ꯅꯪ ꯐꯅꯕꯅꯦ ꯅꯪ ꯈꯤꯇꯪ ꯈꯜꯂꯣꯕ ꯑꯩꯅ ꯂꯥꯛꯏꯁꯦ ꯃꯥꯅ ꯍꯥꯏꯃꯟꯕꯗꯒꯤ ꯂꯥꯛꯏꯅꯦ ꯂꯦꯝꯕꯤ ꯇꯥ ꯇꯣꯝꯄꯣꯛꯁꯦ ꯅꯪꯒꯤ ꯋꯥꯈꯜꯗ ꯉꯥꯎꯗꯨꯅ ꯂꯩꯔꯕꯅꯦ ꯅꯪ ꯈꯤꯇꯪ ꯈꯟꯕꯤꯌꯨ ꯀꯩꯗꯧꯔꯒꯦ ꯅꯪꯗꯤ ꯂꯥꯏꯔꯤꯛ ꯌꯥꯝ ꯍꯩꯕꯅꯤꯅ ꯅꯪ ꯃꯥꯡꯍꯟꯅꯤꯡꯇꯗꯅ ꯇꯧꯕꯅꯦ ꯁꯦ ꯇꯥ ꯇꯣꯝꯄꯣꯛꯅ ꯄꯤꯔꯛꯄꯅꯦ ꯐꯔꯦ ꯑꯩ ꯆꯠꯂꯒꯦꯀꯣ ꯅꯤꯅꯦ ꯑꯂꯨ ꯀꯦꯖꯤ ꯑꯃꯇ ꯄꯤꯌꯨꯕ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯌꯥꯏꯃꯗꯨꯕꯨ ꯅꯨꯄꯤ ꯁꯦꯟꯅꯔꯤꯗꯨꯕꯨ ꯐꯟ ꯅꯪꯁꯨꯅꯦ ꯃꯥꯅ ꯂꯥꯛꯄꯒꯅꯦ ꯐꯠ ꯆꯤꯡꯁꯤꯜꯂꯛꯀꯗꯕꯅꯤꯀꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯦ ꯌꯥꯝꯅ ꯐꯠꯇꯦꯀꯣ ꯅꯨꯄꯤ ꯐꯥꯕꯁꯦ ꯈꯤꯇꯪ ꯁꯣꯏꯕꯗꯅꯦ ꯑꯩꯈꯣꯏ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯕꯅꯤ ꯁꯣꯏꯔꯣꯏꯗ ꯕꯣꯁ ꯃꯥ ꯑꯗꯨꯝ ꯌꯥꯕꯅꯦ ꯑꯗꯨꯝ ꯐꯥꯒꯅꯤ ꯑꯩꯈꯣꯏ ꯀꯥꯡꯕꯨꯅꯦ ꯕꯣꯁ ꯐꯥꯕꯩꯗꯤꯀꯣ ꯆꯥꯛ ꯏꯟꯖꯜꯂ ꯒꯥꯔꯤ ꯀꯩꯅꯣ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯀꯩꯅꯣ ꯍꯥꯏꯕꯅꯦ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ 이베마 이베마 ꯂꯩꯕ꯭ꯔꯣ ꯀꯅꯥ ꯂꯦꯡꯈꯠꯄꯤꯔꯣ 이제 ꯅꯣꯄꯥ ꯂꯥꯛꯆꯔꯤꯌꯦ 이제 ꯅꯣꯄꯥꯅ ꯈꯣꯏꯔꯝꯖꯔꯤꯌꯦ ꯌꯥꯔꯦ ꯌꯥꯔꯦ 이베마 ꯐꯤꯗꯥ ꯑꯃꯇ ꯄꯨꯊꯣꯔꯛꯎ 이봉아 파무 야래 이제 이제 ngasi ꯅꯣꯄꯥꯅ ꯂꯥꯛꯆꯔꯤꯕꯁꯦ ꯆꯠꯅꯕꯤꯒꯤ ꯋꯥꯡꯃꯗꯅꯤ ꯆꯥꯒꯤ ꯊꯋꯥꯏꯁꯦ ꯑꯃꯨꯛꯇꯗꯤ ꯀꯟꯕꯤꯌꯨ 이제 ꯐꯕ ꯗꯥꯛꯇꯔ ꯀꯌꯥ ꯌꯦꯡꯉꯨꯔꯦ 이제 ngasi ꯐꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ 이제 ꯗꯥꯛꯇꯔꯅꯁꯨ ꯂꯦꯝꯕꯤꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇꯗꯤ ꯊꯝꯃꯨ ꯑꯅꯥꯕꯁꯦ ꯁꯣꯏꯗꯅ ꯐꯔꯛꯀꯅꯤ ꯍꯥꯏ 이제 ꯃꯧ ꯂꯦꯝꯕꯤꯁꯦ ngasiꯃꯛ ꯄꯨꯖꯔꯒꯦꯅꯦ 이제 ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯁꯤꯕꯣ 이ꯆꯥꯅꯨꯄꯤꯕꯨ ꯑꯉꯥꯎꯕ ꯅꯆꯥꯅꯨꯄꯥꯗꯨꯗ ꯊꯥꯖꯒꯗ꯭ꯔꯣ 이ꯆꯥꯅꯨꯄꯤꯗꯤ ꯗꯥꯛꯇꯔ ꯑꯣꯏꯖꯗ꯭ꯔꯤꯌꯦ ꯅꯆꯥꯅꯨꯄꯥ ꯑꯉꯥꯎꯕꯗꯨꯗꯤ ꯑꯉꯥꯎꯕꯒꯤ ꯗꯥꯛꯇꯔꯗ ꯂꯩꯇꯥꯕ ꯉꯁꯤꯒꯤꯗꯤ ꯉꯁꯤ ꯑꯣꯏꯔꯦ ꯃꯇꯨꯡꯗꯗꯤ ꯑꯃꯨꯛ ꯂꯥꯛꯄꯤꯔꯅꯨ ꯑꯩꯈꯣꯏꯕꯨ ꯃꯄꯥ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯇꯨꯁꯣꯜꯂꯤ ꯍꯥꯏꯗꯨꯅ ꯎꯁꯤꯠꯄꯤꯔꯤꯕ꯭ꯔꯣ ꯋꯥꯔꯤꯁꯦ ꯑꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯜꯂꯁꯤ ꯑꯩꯒꯤ ꯏꯆꯥꯁꯦ ꯑꯩ ꯀꯟꯗꯕ ꯌꯥꯏ ꯅꯤꯉꯣꯜ ꯑꯣꯏꯕꯤ ꯑꯩꯈꯣꯏꯁꯦ ꯑꯣꯟꯊꯣꯛꯅ ꯇꯣꯜꯂꯤꯗꯀꯣ ꯂꯝꯂꯥꯟꯕ ꯀꯅꯥꯅ ꯈꯨꯗꯥꯡꯕꯨ ꯄꯥꯏꯈ꯭ꯔꯕꯗꯤ ꯃꯧꯒꯤꯁꯤꯡꯗ ꯆꯠꯂꯤ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯒꯗꯕꯁꯤ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯑꯩꯕꯨ ꯁꯤꯕꯒ ꯆꯞ ꯃꯥꯟꯅꯩ ꯂꯦꯝꯕꯤꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯃꯍꯥꯛ ꯌꯥꯎꯗꯅ ꯑꯩ ꯀꯔꯝꯅ ꯍꯤꯡꯒꯅꯤ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯑꯩ ꯀꯔꯝꯅ ꯍꯤꯡꯒꯅꯤ ꯅꯨꯄꯤ ꯑꯃꯕꯨ ꯃꯁꯥꯅ ꯌꯥꯗꯅ ꯐꯥꯔꯕ ꯑꯗꯨꯒ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛꯀꯁꯨ ꯀꯤ ꯇꯨꯀꯖꯗꯨꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯑꯩꯕꯨ ꯍꯤꯡꯂꯨꯕꯒꯤ ꯀꯔꯤ ꯀꯥꯟꯅꯔꯦ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯒꯗꯕꯁꯤꯕꯣ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯒꯗꯕꯁꯤꯕꯣ
subscribe now and press the bell icon. Never miss an update.